Ngasisu mayamgidamak nungairaba phunga wari ama puduna lakjari. Wari asibu thabirakpa D.N. Khuman. Wari asigi maming Laina Pakpi Kusum. Thaina mamangaida pattatkai lairaba nupa ama lairami. Hairiba nupa asigi mamingna Khelemba kawi. Khelembagi sinphamdi aphangba thabak suba asini. Khelembagi mapa mamadi Khelembana piklingaidagi kainakre. Maram aduna mahak mabokna saunaba yokjarakpani. Asumna numit tha sahi kaya haukre. Nongmagi haukibana hauzikti Khelemba chawba mapung pharakle. Sakta chuda mapangalda mabudida marosingda watta padabani Khelemba. Nongmagi numitni mahakna thabak wana sururaga mayumda halaklami. Matam aduda leikaigi ahan ahum mari wari sanarami. Leibak asigi machaibema kusumdo layung khangdaba laina amana nari hainge. Maram aduna machaibema kusumsu konungdagi mapan thokhankidre. Ahal amana amuk aduni bidur machaibema kusumse masak matawsu atuki matik phajabani. Aduga leibak prajagi micham miyamgisu yamna khanjaba nuksijabani. Adubu magi laibakta tamlambana hauzikti awaba taredo. Ahalsing aduna sanariba wari adu Khelembasu khongthang khara tapna thangduna tarami. Ahal amana amuk asumna hairei. Aikhoina pakhang oiramlabadi machaibema kusumgi lainase phananaba mafam khuding koichat chattuna hidak langthak thiba yabani. Adubu ahal loisinlakpana ngamdredo nungdi nungaikidreda onthongna. Asumna wari sanaduna laihori. Khelemba mayum yauraduna phamungda longna hiptuna wakhal kaya khalli. Machaibema kusum haiba natrani haujikidubo. Mani kusum haibani. Adubu aidi machaibema kusumsu amukta udri kayamnaga phajaba oirajatnuni. Asi khanduna amuk jeb amuk long tawduna wakhal kaya khanjari. Chaksangda chak thongduna leiriba mabuk thambalna masu nupabu halae haibasu khanglamde. Maram aduna masugi kada changduna chairiba mayam adu loisinbige khanduna changlai. Matam aduda masu Khelembadi phamung aduda mamit adu tarau panglaga mamit kuptana wakhal ama khanbagi mawong adubu urami. Masugi mataw adu ubada mabok thambalna isu nupa Khelemba kari tawrage abokta halae phawba hairamdana tuminna hiptuna lairamlisibo. Khelemba wakhal khallibadu maboki khonjel taba aduda mabokta tapna yengduna wa ama hairaklami. Abo nasu ngasidi abokta wa ama khakta haijage. Hoi karino hayune kari haige haibano nangbo amata nate mayam hayu isuna hainingba pumbado. Adubura abo aikhoigi leibak asigi ningthau machanupi kusumse masak urabra. Mabok adusu masugi wahang asida momon minok ama noktuna kumlai. Isugi wahang se maro yamna laikhreda. Machaibema kusumse masaksu phajai aduga minungshisu yamna laibani. Adubu kaidaurage haiba nangbo. Abo nasudi machaibema kusumgi masaksu udri. Lambida aina lakpada khulsigi ahan ani ahum wari saba duda tahawbani. Hauzik machaibema kusumdo layong khangdaba laina ama nari haina hui abo. Oh, machaibema kusumbo. Adu isu nupa nahakpu maga unaruge haibaro. Nateda nasuna sum nungaitaba adugi hangbani. Magi manakta chatlaga aina
ꯃꯥꯒꯤ ꯂꯥꯏꯑꯣꯡ ꯑꯗꯨꯕꯨ ꯐꯍꯟꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯁꯤ ꯍꯥꯏꯅ ꯃꯁꯨ ꯈꯦꯂꯦꯝꯕꯅ ꯃꯕꯣꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯀꯌꯥ ꯊꯣꯏꯅꯗꯤ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯆꯥꯛ ꯆꯥꯔꯗꯨꯅ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯍꯧꯁꯥꯒꯨꯝꯅ ꯈꯦꯂꯦꯝꯕ ꯈꯥꯎ ꯃꯆꯥ ꯑꯃ ꯃꯅꯒꯟꯗ ꯄꯣꯔꯗꯨꯅ ꯄꯥꯠ ꯑꯃꯗ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯄꯥꯠ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯅꯨꯄꯥ ꯏꯟ ꯑꯗꯨ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯪꯏ꯫ ꯑꯍꯥꯟꯕ ꯂꯪꯕ ꯑꯗꯨꯗ ꯉꯥ ꯑꯃꯅꯤꯗꯤ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯊꯪ ꯑꯃꯨꯛ ꯂꯪꯕꯗꯗꯤ ꯐꯖꯈ꯭ꯔꯕ ꯂꯩ ꯃꯄꯨꯟ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯝꯕꯅ ꯂꯩ ꯑꯗꯨꯁꯨ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯩ ꯃꯌꯨꯝ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯂꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯀꯨꯁꯨꯝꯒꯤ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅꯁꯨ ꯃꯆꯥꯏꯕꯦꯝꯃꯒꯤ ꯂꯥꯏꯑꯣꯡ ꯑꯁꯤꯕꯨ ꯐꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯏꯐꯪ ꯐꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯋꯥꯕ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥ ꯀꯨꯁꯨꯝꯒꯤ ꯈꯜꯂꯤꯉꯩ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯗꯤ ꯃꯕꯨꯛꯅꯤꯡ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯆꯥꯒꯤ ꯑꯋꯥꯕ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤ ꯀꯨꯁꯨꯝ, ꯏꯆꯥꯅ ꯀꯞꯂꯤꯕꯗꯣ ꯀꯞꯐꯝꯕꯨꯗꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯑꯋꯥꯕ ꯈꯜꯂꯅꯨ꯫ ꯏꯆꯥꯒꯤ ꯂꯥꯏꯑꯣꯡ ꯑꯁꯦ ꯐꯅꯅꯕ ꯂꯩꯕꯥꯛ ꯀꯌꯥꯗꯁꯨ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌా ꯀꯧꯗꯨꯅ ꯏꯄꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏꯕꯨ ꯀꯧꯅꯅꯕ ꯂꯥꯟꯃꯤ ꯊꯥꯈ꯭ꯔꯕꯅꯤ꯫ ꯏꯃꯣꯝꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯄ ꯎꯔꯒ ꯏꯄꯥꯁꯨ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ꯫ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ, ꯀꯞꯀꯅꯨ ꯏꯃꯣꯝ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥ ꯀꯨꯁꯨꯝꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯀꯞꯄ ꯑꯗꯨ ꯂꯦꯞꯂꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯋꯥꯍꯩ ꯈꯔꯈꯛ ꯍꯥꯏꯖꯔꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤꯗꯃꯛ ꯏꯄꯥꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯄꯦꯟꯖꯔꯦ꯫ ꯑꯗꯨꯕꯨ ꯐꯕꯁꯨ ꯉꯝꯂꯔꯣꯏꯗꯕ ꯂꯥꯏꯅꯥꯁꯤꯗ ꯏꯄꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯃꯣꯝꯒꯤꯗꯃꯛ ꯑꯋꯥꯕ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯣ ꯉꯥꯏꯖꯔꯒꯦ ꯄꯟꯊꯧ꯫ ꯑꯁꯤ ꯍꯥꯏꯅ ꯃꯃꯣꯝ ꯀꯨꯁꯨꯝ ꯃꯄꯥꯒꯤ ꯃꯊꯥꯅꯨꯡꯗ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃ ꯀꯨꯁꯨꯝꯒꯤ ꯑꯅꯥꯕꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯥꯏꯅꯥ ꯑꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯀꯨꯁꯨꯝꯒꯤ ꯃꯁꯛ ꯑꯁꯤꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯃꯔꯤꯡ ꯃꯔꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏ ꯀꯌꯥꯁꯨ ꯃꯆꯥꯏꯕꯦꯝꯃ ꯀꯨꯁꯨꯝꯒꯤ ꯃꯁꯛ ꯎꯕꯗ ꯀꯤꯕꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯇꯥꯔꯣꯏ ꯀꯌꯥꯁꯨ ꯀꯣꯅꯨꯡꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯀꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯁꯨꯝ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥꯅ ꯃꯁꯥꯗ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯅꯟꯊꯔꯛꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯃꯃꯣꯝ ꯀꯨꯁꯨꯝ ꯑꯁꯦ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯃꯆꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗꯤ ꯂꯥꯏꯅꯥ ꯑꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯋꯥꯕ ꯇꯥꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃꯒꯤ ꯂꯥꯏꯅꯥ ꯑꯁꯤꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯕ ꯄꯨꯜꯂꯝꯕ ꯃꯁꯥ ꯁꯣꯛꯂꯨꯕ ꯀꯌꯥꯁꯨ ꯃꯍꯥꯛꯀꯨꯝꯅ ꯂꯥꯏꯅꯥ ꯄꯛꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ प्रजा मियाम अमदी कोनुंगी फमनाइबा कयागा वा कयासु तानरमी। फमनाइबा अमना लेबाकी निंगथौदा असुमना वाफम अमा थमलकली। इनिंगथौ ngasiदी लेबाक असिगी प्रजा मिचम मियामना वाफम अमा इनिंगथौदा थमलकली। ओ करंबा वाफम ओइरगे चिंगनदना तमु फमनाइबा। इनिंगथौ लेबाक प्रजा मियाम असे लेबाक असिदा लेबा किनरे। कोनुंगा नकना खुंदारिबा प्रजा कयागी अतोप्पा मफम अमदा खुन होंगनख्रे। मसाइबेमगी लैना असिबु कीबदगिनी कोनुंगदा लैरिबा अैखोइसु फम थादोकलगा चटलगे खंजरे। अदुगा करिगुंबा इनिंगथौना
ꯑꯩꯒꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯕꯤꯔꯕꯗꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯀꯅꯤ, ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯨ ꯀꯟꯕꯤꯌꯨ, ꯃꯤꯁꯤꯡ ꯋꯥꯠꯂꯛꯀꯗꯧꯔꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨꯁꯨ ꯀꯟꯕꯤꯌꯨ꯫ ꯐꯝꯅꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯝꯅꯥꯏꯕ, ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯇꯝꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯣꯏꯊꯣꯛꯇꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯇꯝꯃꯨ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯁꯨ ꯋꯥ ꯀꯣꯏꯊꯣꯛꯇꯅ ꯍꯥꯏꯕ ꯍꯧꯔꯛꯏ, ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝꯁꯦ ꯑꯩꯒꯤ ꯏꯆꯥꯒꯨꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯃꯛ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛꯀꯤ ꯃꯤꯆꯝ ꯀꯌꯥ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯅꯈ꯭ꯔꯒꯅꯤ꯫ ꯃꯕꯨꯛ ꯇꯞꯄ, ꯑꯆꯨꯝꯕ ꯆꯠꯄ, ꯃꯌꯥꯝꯒꯤꯇ ꯈꯟꯕ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯝꯅꯥꯏꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯩ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯨꯔꯕ ꯃꯇꯨꯡ ꯃꯃꯤꯠ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯐꯝꯅꯥꯏꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯝꯅꯥꯏꯕ, ꯑꯩꯁꯨ ꯈꯪꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯦ ꯏꯃꯣꯝ ꯀꯨꯁꯨꯝ ꯀꯤꯕꯗꯒꯤ ꯆꯦꯟꯕ ꯍꯧꯅꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯏꯃꯣꯝꯒꯤ ꯂꯩꯅꯥ ꯑꯁꯦ ꯐꯕꯁꯨ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯗꯣ ꯍꯌꯦꯡꯃꯛ ꯅꯁꯥꯃꯛꯅ ꯄꯥꯡꯊꯣꯛꯂꯣ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯃꯆꯦꯠ ꯃꯁꯨꯡ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯗꯨꯅ ꯂꯩꯕꯥꯛ प्रजा ꯇꯥꯅꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝ ꯄꯥꯎ ꯆꯦꯟꯕ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯟꯖꯩ, ꯏꯃꯣꯝꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯄꯥꯁꯨ ꯏꯆꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯅꯤꯡꯊꯧ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯊꯥꯡ ꯑꯗꯨꯕꯨ ꯃꯌꯥ ꯊꯧꯅ ꯐꯦꯡꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯍꯌꯦꯡ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯑꯁꯤ ꯈꯟꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯃꯣꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯨꯁꯨꯝꯕꯨ ꯃꯄꯥꯅ ꯇꯞꯅ ꯀꯧꯗꯨꯅ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯅꯣꯛꯇꯨꯅ ꯃꯆꯥꯕꯨ ꯍꯔꯥꯎꯅ ꯀꯧꯖꯔꯛꯏ꯫ ꯃꯆꯥꯒꯤ ꯅꯣꯛꯈꯤꯗ꯭ꯔꯕ, ꯍꯔꯥꯎꯐꯝ ꯈꯪꯈꯤꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯅꯣꯛꯍꯟꯅꯤꯡꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯣꯝꯒꯤ ꯑꯅꯥꯕ ꯑꯁꯦ ꯐꯔꯒꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯏꯃꯤꯠꯇ ꯏꯆꯥꯒꯤ ꯃꯤꯅꯣꯛ ꯑꯃꯨꯛꯇꯪꯗꯤ ꯎꯍꯟꯕꯤꯌꯨ꯫ ꯏꯆꯥ ꯍꯌꯦꯡꯗꯒꯤꯗꯤ ꯑꯅꯥꯕ ꯄꯨꯡꯐ ꯐꯔꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯣꯏꯗꯕ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯣꯝ ꯀꯨꯁꯨꯝꯁꯨ ꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯔꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯃꯆꯥ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯥꯡꯂꯨꯔꯕ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯎꯕꯗ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯃꯄꯥꯒꯤ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯆꯠꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝ ꯍꯌꯦꯡ ꯍꯥꯠꯂꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯅꯥ ꯑꯁꯦ ꯀꯅꯥꯗꯁꯨ ꯂꯧꯅꯔꯔꯣꯏ, ꯑꯗꯨꯅ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯐꯝ ꯍꯣꯡꯕ ꯇꯧꯕꯤꯔꯅꯨ ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯔ ꯂꯥꯎꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯈꯦꯂꯦꯝꯕꯒꯤ ꯈꯨꯜ ꯑꯗꯨꯗꯁꯨ ꯄꯥꯎ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯈꯦꯂꯦꯝꯕꯗꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯃꯕꯣꯛ ꯊꯝꯕꯥꯜꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯕꯣꯛ ꯊꯝꯕꯥꯜꯅ ꯃꯁꯨꯒꯤ ꯀꯥꯗ ꯃꯅꯝ ꯆꯦꯜꯂꯤꯕꯤ, ꯃꯅꯥ ꯈꯨꯏꯗ꯭ꯔꯤꯕꯤ, ꯃꯄꯣꯞ ꯀꯥꯏꯗ꯭ꯔꯤꯕꯤ ꯂꯩꯔꯥꯡ ꯃꯄꯨꯜ ꯑꯃ ꯎꯔꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯗꯤ ꯑꯍꯜ ꯑꯣꯏꯕꯅ ꯃꯃꯤꯠ ꯑꯗꯨꯁꯨ ꯂꯩꯔꯥꯡ ꯑꯁꯦ ꯀꯔꯝꯕ ꯂꯩꯔꯥꯡꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯔꯥꯡ ꯑꯁꯤꯅ ꯏꯐ ꯐꯖꯅ ꯂꯩꯕ ꯑꯁꯤꯗ ꯑꯉꯛꯄꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯅꯝꯂꯒ ꯏꯃꯨꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯈꯦꯂꯦꯝꯕꯗꯤ ꯊꯕꯛ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯁꯨꯔꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯤꯡꯗꯨꯅ ꯎꯔꯨꯝ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯅꯥꯄꯤꯁꯨ ꯈꯔ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯈꯦꯂꯦꯝꯕꯁꯨ ꯋꯥꯃꯟꯕꯅ ꯃꯃꯤꯠ ꯑꯗꯣ ꯎꯏꯁꯤꯟꯗꯨꯅ ꯆꯥꯟꯅꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫
Matam aduda amukta ukidriba nupi amagi saktam akiba ama urami. Nupi adugi masa pumbado achauba lin amagi mawongda maring marangba oina urami. Aduga mamai adusu amuba phi amana kuplami. Kelembana nupidugi manakta changduna nahakpu laira natraga mira haiduna hanglami. Matam aduda nupi aduna khumlai. Ai laibak asigi macai bema kusumni. Ai ase layong khangdaba laina amana naduna leiri. Adubu ngasigi numitchina aigi aroiba numitni. Hayeng nong hek nganbaga aigi aroiba thawai hakchanga kainaba numitni. Adubu aigi punsibu kanbigadauba misak adudi nahakni. Asi hek hairambaga Kelemba mamit pangthurai. Mamit adusu koilay layduna yengi. Mahakna asum yenglakpada lairen achauba ama manakta sangna tingthoktuna layrami. Matam aduda Kelemba kikibana mafam adudagi phuk haugatlaga chenge tawrami. Lairen aduna mirolda asumna hairi. Nupamacha nahak aibu kiganu. Nahaki awaba adusu koknanaba laibaki macai bema kusumgi punsibusu kannanaba ai wahaigi tau. Lairen aduna mirol nganglakpa aduda Kelembana khanglami. Lairen asi achamba nate layoiraba laireni haina khanglami. Maram aduna Kelemba lairen aduda makhut ani lon aduna khurumjarai. Kelembagi thaugalon aduda layoiraba lairen aduna su peladuna panthaba tawdana wa makha tarai. Nupamacha nahakna hauzik nayumda hanbada nahaki kada thamliba lay mapun ado puduna konungda chatlu. Aduga lay adu loina sugaiduna mahi adu ningthaugi macha nupi kusumda taibiyu. Matam aduda kusumgi masa pumbada paklamba laina ado phakigani. Aduga simasu khangjinko kanarakani. Mahaki masada laina adu nakibagi maram adusu haigi. Aikhoigi lairen maraktagi layong khangdaba laina ado naraki. Matam aduda nahakna khunkiba lairang adugi mahina lairen adubu masa pumba tairaduna turel lamada masa adubu chamthokhi. Matam aduda macai bema kusumsu konung maningi turenda irujarami. Aikhoina mahakna iruzabado uramdi. Laina adubu samthokkibagi machung mayam ado ising aduda tinkibadagi macai bemana ising aduda iruzabadagi laina asi mangondasu nakibani. Matam aduda lairen ningthauda wafam pumba hangatchaki. Aduga laina adubu fahanba ngamba lairang adu puduna pat amada laki. Matam aduda sadan manupa kharana aibu hatnanaba tanarakpani. Matam aduda pat adugi irol nungda isase lupsinduna leiki. Adubu sadanba mayam adugi machin thauraba khutlai kayana isada panki. Aisu irol nungduda lupthaki. Matam aduda aina purakliba lay mapun adusu pat aduda takibani. Thaudok adudagi lairen ningthauna sauraduna aibu lairang ado phangdri phauba mafam asidagi lakpa yaroi aduga macai bema kusumgi anaba phahallabadi nahakpu lairen laibakta amuk changlakpa yagani takpirakhi. Adubu ai upai lekhide. Numit khudingi aina lainingthau sorarel bu khurumduna awaba asidagi kokpinaba haijai. Matam aduda lairang ado khulliba nupa ado umang asida lakani. Matam aduda nupa adubu konungda thaduna lay adugi matengna nakhoigi awaba pumba kokani asi hairamlaga chatkre. Aduna aina mafam asida tumba chaba khangdana nahakpu lakpa ngairibani. Chatlo haujikmak nahaki tumpham kada thamliba lairang ado puduna konungda chatlo natrabadi awaba asi koklaroi. Aduga macha ibema kusumsu hayeng sina magi aroiba numit oigadoribani. Laiwoiraba lairen aduna hairiba pumba thawai yauna
ꯇꯥꯔꯝꯕ ꯈꯦꯂꯦꯝꯕꯗꯨ ꯈꯨꯗꯛꯇ ꯎꯃꯪ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯈꯦꯂꯦꯝꯕ ꯌꯨꯝ ꯌꯧꯅꯤꯡꯃꯟꯕꯅ ꯆꯠꯂꯝꯕꯗꯒꯤ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯦꯂꯦꯝꯕꯁꯨ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯁꯨ ꯅꯨꯄꯥꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯎꯕꯗ ꯃꯕꯣꯛ ꯊꯝꯕꯥꯜꯅ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯅꯣ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯈꯦꯂꯦꯝꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯂꯩꯔꯥꯡ ꯃꯄꯨꯟ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯕꯣꯛ ꯊꯝꯕꯥꯜꯅ ꯃꯁꯨꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯦꯂꯦꯝꯕꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯕꯣꯛꯀꯤ ꯋꯥ ꯇꯥꯒꯗꯧꯕꯒꯤ ꯉꯥꯏꯖꯔꯤ꯫ ꯏꯁꯨ ꯅꯨꯄꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯁꯨꯛ ꯐꯤꯡꯅ ꯇꯞꯐꯤꯡꯅ ꯆꯦꯜꯂꯛꯂꯒ ꯑꯃꯨꯛ ꯄꯟꯊꯗꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤꯕꯣ? ꯈꯦꯂꯦꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣ, ꯑꯩ ꯀꯨꯁꯨꯝꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯒꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯣ ꯅꯁꯨꯅ ꯁꯣꯏꯗꯅ ꯐꯍꯜꯂꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯆꯥꯏꯕꯦꯝ ꯑꯗꯣ ꯍꯌꯦꯡ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏ ꯑꯕꯣ꯫ ꯃꯁꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯕꯣꯛ ꯑꯗꯨ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯁꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯀꯟꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯀ ꯁꯣꯛꯅꯔꯨꯔꯕꯗꯤ ꯏꯁꯨꯁꯨ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯔꯛꯀꯅꯤ꯫ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕ ꯏꯁꯨꯒꯤ ꯁꯛꯇꯝꯅꯤ, ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯈꯦꯂꯦꯝꯕꯅ ꯃꯕꯣꯛꯀꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯕꯣ, ꯇꯨ ꯁꯤꯒꯤ ꯂꯩ ꯑꯁꯤ ꯎꯔꯕ꯭ꯔꯥ? ꯂꯩ ꯑꯁꯦ ꯑꯆꯝꯕ ꯂꯩ ꯅꯠꯇꯦ꯫ ꯉꯁꯥꯏ ꯑꯩꯅ ꯊꯕꯛ ꯁꯨꯐꯝꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯤꯔꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ, ꯂꯩꯔꯥꯡ ꯑꯁꯦ ꯁꯨꯒꯥꯏꯔꯒ ꯃꯍꯤ ꯑꯗꯨ ꯃꯁꯥ ꯑꯗꯨꯗ ꯇꯩꯕꯗ ꯂꯩꯅꯥ ꯄꯨꯝꯕ ꯐꯈꯤꯒꯅꯤ ꯇꯥꯛꯄꯤꯔꯛꯏ ꯑꯕꯣ꯫ ꯑꯗꯨꯛ ꯃꯁꯛ ꯐꯖꯕꯤ, ꯑꯗꯨꯛ ꯆꯝꯖꯕꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ꯫ ꯑꯕꯣꯛꯅ ꯅꯁꯨꯒꯤ ꯑꯄꯥꯝꯕꯁꯦ ꯌꯥꯕꯤꯕꯒ ꯂꯣꯏꯅꯅ ꯅꯁꯨꯕꯨ ꯃꯪꯒꯣꯜ ꯄꯤꯅꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯅ ꯃꯁꯨ ꯈꯦꯂꯦꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛ ꯊꯝꯕꯥꯜꯁꯨ ꯃꯁꯨꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯈꯤꯗ꯭ꯔꯦ꯫ ꯊꯕꯛ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯆꯔꯣ ꯍꯥꯏꯅ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛꯀꯤ ꯅꯨꯡꯁꯤꯕ ꯏꯁꯨꯅꯨꯄꯥ, ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯤ ꯌꯥꯝꯅ ꯂꯥꯞꯄꯤ, ꯉꯁꯤ ꯌꯧꯅꯕ ꯆꯠꯄ ꯉꯝꯂꯣꯏ꯫ ꯁꯒꯣꯜꯅ ꯑꯣꯏꯔꯕꯗꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯌꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯈꯣꯡꯅ ꯆꯠꯂꯕꯗꯤ ꯍꯌꯦꯡ ꯐꯥꯎꯕ ꯆꯠꯂꯕꯁꯨ ꯌꯧꯔꯣꯏꯅꯦ꯫ ꯑꯗꯨꯕꯨ ꯈꯦꯂꯦꯝꯕ ꯃꯕꯣꯛꯀꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯕꯁꯨ ꯀꯩꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯕꯣꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯂꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯂꯒ ꯍꯧ ꯊꯥꯈꯩ ꯆꯦꯜꯂꯛꯏ꯫ ꯃꯊꯧꯅꯥ ꯃꯔꯧꯁꯤꯡꯗ ꯑꯋꯥꯠꯄ ꯂꯩꯇꯕ ꯈꯦꯂꯦꯝꯕ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯈꯨꯟ ꯀꯌꯥ ꯂꯥꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯤ ꯇꯥꯒꯗꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯟ ꯑꯃ ꯍꯦꯛ ꯊꯨꯡꯕꯒ ꯃꯍꯥꯛꯅ ꯍꯥꯏꯖ ꯅꯣꯟꯖ ꯇꯧꯗꯨꯅ ꯁꯒꯣꯜ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯁꯒꯣꯜ ꯄꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯂꯒ ꯁꯒꯣꯜ ꯑꯗꯨ ꯑꯃꯨꯛ ꯀꯟꯅ ꯀꯟꯅ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯂꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯇꯥꯒꯗꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯅꯥ ꯍꯟꯕ ꯇꯧꯗꯅ ꯑꯍꯤꯡ ꯆꯨꯞꯄ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯈꯦꯂꯦꯝꯕꯗꯤ ꯀꯣꯅꯨꯡ ꯌꯧꯔꯛꯇ꯭ꯔꯤ꯫ ꯅꯣꯡꯉꯥꯟꯈꯤꯕ ꯑꯗꯨꯗ ꯈꯦꯂꯦꯝꯕ ꯃꯊꯧꯅꯥ ꯍꯦꯟꯅ ꯐꯨꯗꯣꯛꯂꯒ ꯁꯒꯣꯜ ꯑꯗꯨꯕꯨ ꯂꯤꯆꯩ ꯊꯥꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯀꯌꯥ, ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯆꯥꯏꯕꯦꯝꯃ ꯀꯨꯁꯨꯝꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤꯍꯥꯠꯐꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯣꯝ ꯀꯨꯁꯨꯝꯕꯨ ꯀꯧꯔꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯅꯤ ꯄꯤꯔꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯅ ꯊꯃꯣꯏ ꯀꯥꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯃꯆꯥꯏꯕꯦꯝꯃ ꯀꯨꯁꯨꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯊ꯭ꯋꯥꯏ ꯃꯥꯡꯍꯟꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯅꯔꯤꯉꯩ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯁꯒꯣꯜ ꯀꯟꯅ ꯊꯧꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯏꯄꯥꯒꯨꯝꯕ,
ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯅꯆꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜꯒ ꯋꯥꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯁꯤ ꯐꯤꯖꯦꯠꯁꯤꯗ ꯈꯪꯗ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ꯫ ꯈꯦꯂꯦꯝꯕꯅ, ꯏꯄꯥꯒꯨꯝꯕ, ꯅꯆꯥꯗꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝꯒꯤ ꯂꯩꯅꯥ ꯑꯗꯨꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯅꯆꯥꯕꯨ ꯄꯨꯁꯤꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯦꯂꯦꯝꯕꯗꯤ ꯅꯤꯡꯊꯧꯅ ꯀꯔꯤ ꯐꯤꯖꯦꯠ ꯁꯦꯠꯂꯤ ꯍꯥꯏꯕꯁꯨ ꯈꯪꯖꯗꯕꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯁꯛ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯃꯣꯝꯒꯤ ꯑꯅꯥꯕ ꯐꯅꯕ ꯂꯥꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯀꯣꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯊꯥꯡ ꯁꯠꯇꯨꯅ ꯀꯨꯁꯨꯝꯕꯨ ꯃꯉꯛ ꯀꯛꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗꯒꯤ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯊꯥꯡ ꯑꯗꯨ ꯊꯥꯡꯗꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯃꯌꯥꯝ ꯃꯤꯀꯨꯞ ꯑꯃꯇꯪ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯣꯝ ꯀꯨꯁꯨꯝꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯖꯒꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯁꯨ ꯐꯠꯇ꯭ꯔꯕꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯄꯥꯡꯊꯣꯛꯄꯤꯔꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯨꯁꯨꯝꯒꯤ ꯂꯩꯅꯥ ꯑꯁꯤ ꯐꯔꯔꯣꯏꯗꯕ ꯂꯩꯅꯥꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯈꯦꯂꯦꯝꯕꯗꯤ ꯅꯨꯄꯥ ꯑꯁꯤ ꯅꯤꯡꯊꯧꯅꯤ ꯈꯪꯂꯛꯄꯗ ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯅꯤꯡꯊꯧ ꯅꯆꯥꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯎꯖꯔꯛꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯕꯨꯁꯨ ꯁꯛ ꯈꯪꯖꯍꯧꯗ꯭ꯔꯦ"꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯁꯥꯎꯗꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ "ꯃꯆꯥꯕꯨ ꯌꯦꯡꯂꯨꯔꯣ, ꯄꯟꯊꯔꯅꯨ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯈꯦꯂꯦꯝꯕ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨꯗꯤ ꯂꯥꯏꯔꯦꯟꯒꯤ ꯃꯆꯨꯒꯨꯝ ꯃꯔꯤꯡ ꯃꯔꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯈꯦꯂꯦꯝꯕꯅ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯋꯥꯈꯜ ꯋꯥꯕꯤꯒꯅꯨ꯫ ꯂꯩꯅꯥ ꯑꯁꯦ ꯑꯩꯅ ꯈꯨꯗꯛꯇ ꯐꯍꯟꯖꯒꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯌꯨ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯦ ꯌꯦꯡꯕ ꯌꯥꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯕꯗ ꯃꯅꯥꯏ ꯃꯌꯥꯝꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯑꯣꯜ ꯀꯥ ꯇꯝꯅ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯕ ꯑꯗꯨꯁꯨ ꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯦꯂꯦꯝꯕꯁꯨ ꯅꯤꯡꯑꯣꯜ ꯀꯥ ꯑꯗꯨꯗ ꯆꯪꯍꯟꯗꯨꯅ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯅꯣꯏꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯑꯃꯨꯛ ꯍꯩꯖꯤꯟꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯨꯕꯨ ꯂꯩ ꯑꯗꯨꯒꯤ ꯃꯍꯤꯁꯤꯡꯗꯨ ꯇꯩꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯁꯨꯝ ꯌꯥꯝꯅꯗꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯅꯥ ꯑꯁꯦ ꯐꯅꯕꯅꯤ ꯈꯟꯗꯨꯅ ꯏꯀꯥꯏꯕ ꯄꯨꯝꯕ ꯀꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯩꯕ ꯂꯣꯏꯔꯗꯨꯅ ꯈꯦꯂꯦꯝꯕꯅ ꯍꯥꯏꯔꯛꯏ: "ꯃꯆꯥ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯅꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯔꯒꯅꯤ꯫ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯒꯦ꯫ ꯍꯤꯗꯥꯛ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯀꯪꯍꯜꯂꯒ ꯅꯁꯥ ꯄꯨꯝꯕ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯆꯥꯝꯊꯣꯛꯄꯤꯌꯨ꯫ ꯑꯗꯨꯗꯒꯤ ꯑꯅꯥꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯒꯅꯤ"꯫ ꯈꯦꯂꯦꯝꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃꯁꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯐꯔꯒꯅꯤ"꯫ ꯊꯥꯖꯕ ꯋꯥꯠꯄꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯈꯦꯂꯦꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯁꯥ ꯑꯃꯗꯤ ꯂꯥꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥ ꯏꯕꯦꯝꯃ ꯏꯁꯤꯡ ꯄꯨꯟ ꯑꯆꯧꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯀꯨꯝꯗꯨꯅ ꯃꯁꯥ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯆꯥꯝꯕ ꯂꯣꯏꯔꯕꯗ ꯃꯔꯤꯡ ꯃꯔꯥꯡꯗꯨꯅ ꯂꯩꯔꯝꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯁꯦꯡꯕ ꯀꯨꯆꯨ ꯑꯣꯏꯈ꯭ꯔꯦ꯫ ꯀꯨꯁꯨꯝ ꯃꯃꯤꯠ ꯑꯅꯤꯃꯛ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯍꯔꯥꯎꯅ ꯀꯞꯆꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯅꯤꯡꯊꯤꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥ ꯁꯦꯠꯇꯨꯅ ꯅꯤꯡꯑꯣꯜ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯎꯕꯗ ꯄꯦꯟꯃꯟꯈꯤꯗꯨꯅ ꯃꯃꯣꯝꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯑꯅꯥꯕ
ꯂꯩꯕꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅ ꯌꯦꯡꯕꯗ ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯏꯅꯥ ꯑꯁꯦ ꯈꯨꯗꯛꯁꯤꯗ ꯑꯅꯥꯕ ꯄꯨꯝꯕ ꯀꯣꯛꯍꯜꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯈꯦꯂꯦꯝꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯁꯤꯗ꯫ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝꯗꯤ ꯈꯦꯂꯦꯝꯕ ꯎꯕꯗ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯑꯇꯣꯞꯄꯗ ꯄꯤꯔꯔꯣꯏ ꯅꯨꯄꯥꯁꯤꯗ ꯄꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈꯤꯕꯅ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯂꯨꯍꯨꯞ ꯑꯗꯨꯕꯨ ꯈꯦꯂꯦꯝꯕꯒꯤ ꯃꯀꯣꯛꯇ ꯎꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯍꯥꯏꯔꯛꯏ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯉꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯔꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯤꯡꯂꯛꯄꯗ ꯉꯁꯤ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯛꯇ꯭ꯔꯤ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯔꯥꯎꯕꯅ ꯑꯄꯦꯟꯕ ꯄꯤꯕꯤꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯃꯣꯝ ꯀꯨꯁꯨꯝꯕꯨ ꯅꯨꯄꯥ ꯑꯁꯤꯗ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯈꯨꯕꯝꯁꯨ ꯁꯤꯟꯅꯔꯕꯅꯤ꯫ ꯈꯦꯂꯦꯝꯕ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯟꯅ ꯍꯔꯥꯎꯔꯤꯕꯗꯤ ꯐꯖꯕꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝꯕꯨ ꯐꯪꯖꯔꯒꯅꯤ ꯈꯜꯂꯨꯕꯒꯤꯅꯤ꯫ ꯀꯨꯁꯨꯝꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯁꯨꯝꯁꯨ ꯌꯥꯅꯤꯡꯗꯕ ꯇꯧꯗꯅ ꯈꯦꯂꯦꯝꯕꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯗ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯛꯇ ꯂꯩꯕꯥꯛ ꯄꯥꯎ ꯄꯤꯗꯨꯅ ꯈꯦꯂꯦꯝꯕ ꯑꯃꯗꯤ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯗꯨꯁꯨ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯇꯣꯡꯍꯟꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯑꯣꯏꯍꯟꯕꯤꯔꯛꯂꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯟꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯗꯨꯕꯨꯁꯨ ꯀꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯈꯦꯂꯦꯝꯕꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯪꯒꯣꯜꯁꯨ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯅꯥꯕ ꯀꯣꯛꯈꯤꯕ ꯀꯨꯁꯨꯝ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯕ ꯈꯦꯂꯦꯝꯕ, ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯑꯉꯥꯡ ꯅꯋꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯩꯒꯤ ꯃꯤꯡ ꯂꯧꯖꯔꯒ ꯂꯥꯏꯔꯦꯟꯖꯥꯎ ꯍꯥꯏꯅ ꯊꯣꯜꯂꯛꯎꯀꯣ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯕ ꯃꯍꯥꯛꯇꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯅꯍꯥꯛꯀꯨꯝꯅ ꯊꯧꯅꯥ ꯂꯩꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯆꯥ ꯄꯤꯕꯥ ꯑꯣꯏꯅ ꯐꯪꯖꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯥꯡꯒꯣꯜ ꯄꯤꯕꯤꯔꯝꯃꯤ꯫ ꯈꯦꯂꯦꯝꯕꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯀꯨꯁꯨꯝꯗꯁꯨ ꯃꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯝꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯦꯂꯦꯝꯕ ꯑꯃꯗꯤ ꯀꯨꯁꯨꯝꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯄꯤꯕꯥ ꯑꯃ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯤ꯫ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯔꯦꯟꯖꯥꯎ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯋꯥꯗꯨꯅꯇ ꯂꯩꯔꯝꯕ ꯈꯦꯂꯦꯝꯕ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯕꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯃꯁꯨ ꯑꯅꯤꯒꯤ ꯀꯨꯝꯃꯩ ꯌꯦꯡꯗꯨꯅ